mayambu ahanbꯃꯛꯇꯗ taramna oksabaga loinana ikoknona khurumjari ngasisu mayamgidamak yamna nungairaba movie ama puduna laksari hairiba movie asigi mamingdi The Animal Kingdom. The Animal Kingdom hairiba movie asi 2023 da release tawkiba fantasy science fiction movie amani. Movie asina fangkiba rating khara pallabada IMDb da 6.8, Rotten Tomato da 81%, Metacritic da 70%. Aduga mayamda karigumba amatanga haijaramge madudi mayamna Wish 2023 Disney Animation movie asigi explanation tabi ningba singna description da hapsariba link asida changbiduna hairiba movie asibusu mayamna tabiramu aduga hairiba channel asibusu mayamna support tawbiramu haiduna mayamgi mafamda haijari fare adudi mayam movie romda oina mai onsilasi film asigi hawdorokpada aikhoida mapa macha amabu ulai makhoi ani asi car amagi manungda famduna makhoi ani wari amagi matangda makhoi ani yamna kanna mari jenarami makhoina gari manung asida leiriba asi mafam asida traffic jam oibadagi makhoi ngaiduna leiribani matang asida makhoigi mamangda khamiba ben amagi manungda karigumba posak amana yamna kanna subadawna ben adu fere fere hairaklammi asumna ben adu da tawrakba aduda mapa macha ani aduna makhoi gari adudagi kumaaga ben aduda kari tawribano haiduna yenge haiduna tawrammi ben adubu thawrakliba kangbu aduna ben gi maning aduda ben manung aduda yauriba posak adubu tholakpaga phaga dawbagi ngaiduna leirammi tanja aduda ben gi maningi thong adu fakaiduna ben manung adudagi mi su manba sa su manba jiba ama paithoraklammi ben asidagi tholakliba jiba asibu ben aduda tonglakliba makhoina phajillammi hairiba jiba asi mi tangkhai usek tangkhai oirammi adudagi mapa macha adusu mafam adudagi halakami adudagi matang asida aikoina khangba ngami madudi hairiba city asida laina ama santorae hairiba laina asina santorokpa asida miyoiba sing asibu mi tangkhai sa tangkhai gi mawongda olhanduna miyoiba singi wakhal asibu sagi wakhan selaklammi aduga ngasai film asigi ahoba sinda aikoida utkiba mapa macha adugi mamingdi mapa adugi mamingna Francis kawi aduga machanupa adugi mamingna Emil kawi mafam asida sandorakliba laina asigi matangdesu government yamna kana thijillibani matang asida aikoina Francis amadi Emil makhoi ani hospital da lakpa adu aikoina urami makhoi ani na hospital da laklibagi maramdi Francis kina nupi Emil gina mama adu hairiba laina asina narami laina asina nabana maram oiraga Emil gi mama asi sagi wakhalonda senduna sagi mawongda tawrami Francis na magi nupi bu doctor aduda mahak masana oina jengsinjarage haiduna hairammi adubu mahaki nupigi fibam aduki matik kaibana maram oiduna doctor aduna Francis na hairiba wafam adubu yaramde Francis na magi nupiga unaba changakpa adu aikoida ulaami mahaki nupigi fibam aduki matik kairami mahaki nupi adu sa tangkhai mi tangkhai gi fibam da leirami Francis na magi nupiga unaruraga thoklaklaba matungda Emilda asumna hairami nahaksu nahaki namaga amuktang unaruso haiduna aduda Emilna mapada asumna hairami kaidawruduino hojikpu maga aiga unaraga aina ngangba wasu mahakna karisu taga dawbasu leitraba asida asumna hairami Francis na hairai adubu nahaki namana nangbu urabadi haraujagani asumna hairami Francis hairiba nupa asi restaurant amagi makada thabak tawba oiduna leirami restaurant adugi mapu aduna Francis ta asumna hairami aikoigi anakpa asida hospital ama lingkhatle hairiba hospital asida hojik city asida narakliba laina asina naraba miyoi singbu hospital asida thamgani haiduna hairami hospital aduda numidangi matamda hanagi hospital aduda leiramba anaba sing adubu naubo hospital aduda loina ship tawraklami nongalakpa matamda anaba sing adubu ship tawbagi pukhiba ben adubu isingda taduna leirami aduga anaba sing ben manungda yaukhiba adudi ben adugi manungda amata yauramdre sa olaba miyoi sing adu kaya amana sirami adubu khara amana mangkhirami sip tawriba nungdang aduda Emilna thongnawdagi yengba matamda adugumlaba sa olaba miyoi ama mahakna urami adubu amuk hanna mahakna yengakpa matamda mafam aduda miyoi adu leiramde adudagi mahakna khalami madudi mahakna hojik ukhiba adu illusion ni haiduna पाव असी हेक ताबगा फ्रांसिस ना एक्सीडेंट थोलिबा मफम अदुदा महाकी नुपीबु थीनबगी दमक चलम्मी मफम अदुदा पुलिस का फ्रांसिस का वरी सनबा मतमदा पुलिस सिंग अदुना असुमना हायरमी मदुदी महाकी नुपी अदु असीबा मरक्तसु याउदे अहिंगबा मरक्तसु याउदे
ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯗ ꯏꯃꯤꯜꯕꯨ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯎꯠꯂꯛꯑꯝꯃꯤ, ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯛ ꯑꯣꯐ ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯥꯏꯅ ꯉꯝꯃꯝꯃꯤ꯫ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯏꯃꯤꯜꯒꯤ ꯃꯁꯥ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯀꯟꯕ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯈꯠꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯈꯪꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯈꯨꯖꯤꯜ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯦꯛꯑꯝꯃꯤ꯫ ꯏꯃꯤꯜꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯂꯩꯕ ꯄꯥꯔꯇꯤ ꯑꯃꯒꯤꯗꯃꯛ ꯏꯟꯚꯥꯏꯠ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯗ ꯏꯃꯤꯜꯗꯤ ꯆꯠꯄ ꯄꯥꯝꯃꯝꯗꯦ꯫ ꯏꯃꯤꯜꯅ ꯃꯌꯨꯝꯗ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏꯅꯦꯜ ꯕꯣꯜꯁꯤꯡ ꯑꯁꯤ ꯃꯊꯟꯗ ꯂꯣꯏꯅ ꯇꯣꯡꯈꯠꯂꯒ ꯂꯩꯔꯝꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯗ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯁꯨ ꯁꯥ ꯑꯣꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯕꯥꯊꯔꯨꯝꯗ ꯆꯠꯇꯨꯅ ꯃꯁꯥ ꯑꯁꯤ ꯏꯔꯨ ꯂꯨꯊꯣꯛꯆꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯩꯅꯥ ꯑꯁꯤꯗꯤ ꯑꯃꯣꯠꯄ ꯑꯃ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛꯀꯤ ꯁ꯭ꯄꯥꯏꯅꯦꯜ ꯕꯣꯜꯗ ꯇꯣꯡꯈꯠꯂꯤꯕ ꯑꯗꯨ ꯑꯗꯨꯃꯛ ꯇꯣꯡꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯐ꯭ꯔꯦꯟꯁꯤꯌꯣꯁꯅ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯗꯨꯅ ꯐ꯭ꯔꯦꯟꯁꯤꯌꯣꯁꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯤ, ꯑꯗꯨꯒ ꯂꯤꯁꯇꯁꯨ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ, ꯃꯤꯁꯨ ꯅꯠꯇꯕ ꯁꯥꯁꯨ ꯅꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯐ꯭ꯔꯦꯟꯀꯤꯌꯣꯁ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯐ꯭ꯔꯦꯟꯀꯤꯌꯣꯁꯅ ꯈꯜꯂꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯣꯛꯇꯣꯄꯁ ꯇꯪꯈꯥꯏ ꯑꯃ ꯑꯣꯜꯂꯕ ꯃꯤ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯛꯇꯣꯄꯁ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯑꯣꯛꯇꯣꯄꯁ ꯑꯣꯜꯂꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯒꯗꯧꯕꯒꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯣꯛꯇꯣꯄꯁ ꯑꯣꯜꯂꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨꯕꯨ ꯐꯥꯗꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃꯕꯨ ꯃꯍꯥꯛꯅ ꯂꯪꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯌꯥꯝꯅ ꯌꯥꯡꯕ ꯍꯦꯟꯃꯟꯕꯅ ꯑꯣꯛꯇꯣꯄꯁ ꯑꯣꯜꯂꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯐꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐ꯭ꯔꯦꯟꯁꯤꯌꯣꯁꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯎꯆꯦꯛ ꯑꯣꯜꯂꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯕꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯣꯜꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯐ꯭ꯔꯦꯟꯁꯤꯌꯣꯁꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯗꯨꯅ ꯎꯕ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯕ ꯄꯣꯠꯆꯩ ꯑꯁꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯟꯁꯤꯌꯣꯁꯀꯤ ꯃꯐꯝꯗ ꯍꯪꯉꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯪꯉꯛꯄ ꯑꯁꯤꯗ ꯐ꯭ꯔꯦꯟꯁꯤꯌꯣꯁꯅ ꯈꯨꯝꯃꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯀꯦꯝꯄꯤꯡ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯐ꯭ꯔꯦꯟꯁꯤꯌꯣꯁꯅ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯤꯕ ꯆꯠꯄꯗ ꯁꯤꯖꯤꯟꯅꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯉꯥꯛꯇꯅꯤ꯫ ꯐ꯭ꯔꯦꯟꯁꯤꯌꯣꯁꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗꯒꯤ ꯖꯪꯒꯜ ꯑꯗꯨꯗ ꯆꯪꯈꯤꯗꯨꯅ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯖꯪꯒꯜ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯤꯕ ꯄꯥꯝꯃꯝꯃꯤ꯫ ꯏꯃꯤꯜ ꯑꯃꯗꯤ ꯐ꯭ꯔꯦꯟꯁꯤꯌꯣꯁ ꯖꯪꯒꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯃꯕꯨ ꯆꯥꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐ꯭ꯔꯦꯟꯁꯤꯌꯣꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯐꯤꯔꯣꯜ ꯀꯌꯥ ꯑꯃꯕꯨ ꯃꯆꯤ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯁꯥ ꯑꯃ ꯑꯣꯜꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯁꯦꯟꯁ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯏ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯑꯝꯃꯤ ꯃꯗꯨꯗꯤ ꯑꯁꯨꯝꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ, ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯒꯗꯧꯕꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯗꯒꯤ ꯐ꯭ꯔꯦꯟꯁꯤꯌꯣꯁꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯃꯍꯥꯛꯅ ꯁꯦꯕꯥ ꯇꯧꯕ ꯑꯗꯨ ꯄꯥꯝꯃꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯐ꯭ꯔꯦꯟꯁꯤꯌꯣꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯏꯃꯤꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯅ ꯃꯣꯜ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯉꯁꯤ ꯁꯥ ꯑꯣꯜꯂꯕ ꯃꯤꯑꯣꯏ ꯑꯅꯤꯕꯨ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯃꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯐ꯭ꯔꯦꯟꯁꯤꯌꯣꯁꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯅꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗꯒꯤ ꯖꯪꯒꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯥꯡꯈꯤꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯆꯠꯂꯒ ꯊꯤꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯃꯤꯜꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇꯗꯤ ꯑꯩꯍꯥꯛ ꯄꯥꯔꯇꯤ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫
Macanupana asumna hairakpa aduda Franciosna macanupada yaningrabasu asumna hairami nang pung 9 gi mamangda halakadobani haiduna hairami. Emil adu Friday numitki party aduda yamna nungaina enjoy tawduna leirami. Asumna yamna nungaina leiringai aduda Emil adu khanghaudana mafam aduda magi makok adu yamna ngauraami. Asumna mahakna makok ngaurakpa adu nupi amana urami. Adudagi nupi aduna mangonda tablet amabu sanaba supiraami. Nupi aduna piragliba tablet adubu Emil na sadabida huigi typeta mahakna tablet aduda leami. Adudagi Emil adu mahak masada akiba amata faudana jangal aduda changkhirami. Mahakna ayuk tum hogolakpa matamdadi mahak jangal adudagi hogolaklami. Mahakna tum hogolakpa aduda mahaki khanau aduda karigumba ama pallaga leibadawna mahakta faurami. Emil na yumda halaktuna mahaki masa adubu yengba matamda mahaki body gi shape adu awonba kaya ama laami aduga mahaki kusu adusu karigumba ama tawrami. Asumna tawba aduda Francios na masabu yengsinaba lakpa matamda Emil na mahaki bathroom gi thong adubu lonsinduna mapada uhalamde. Emil na makhanawda makhut adubu thingjinduna makhanaw manung adudagi karigumba amabu mahakna lawthoraklami. Mahakna lawthorakliba asi useki matu ama oiduna leirami. Matang asida Emil na masana khangjarami madudi mahak asisu laina asina nare sa amagi fivamda mahak asi ole haibasi mahak masana khangjarami. Emil adu mapaga loinana mahaki hui aduga punna jangal aduda mamaina lakpa matamdasu Emil na mahaki mamabu yamna kanna kauduna laami. Adubu mafam aduda kanasu makhoina thiba fanglamde. Asumna makhoina kana amata fangdraba aduda makhoi mafam aduda tumthakhirami. Asumna makhoina tummingai aduda makhoigi hui aduna yamna kanna khongduna mafam adudagi senkhirami. Hui aduna senkhiba adugi matungda makhoina tanarakpa matamda hui aduna khongliba adudi yong olaba angang amada khongduna leiba oirami. Matang aduda Emilda ngasaigi aikhoida film asigi ahoubuda utkhiba uchek olaba nupa aduna Emilda attack tawba horaklami. Eagle olaba nupa aduna Emilbu mafam aduda hatke tawba matamda Eagle olaba nupa aduna mafam aduda khangami madudi Emil asisu makhoigumna sa ole haibasi matang aduda mahakna khangami. Eagle olaba nupa aduna Emilda chongsalakpa aduda Emilgi masada khara soami. Emil adu sokpa aduda Franciosna masanupa adubu hospitalda pukhalaklami. Adubu Emil nadi mapana hospitalda mahakbu puriba adu hospital aduda mahak chatpa pamamde. Maramdi mahakna hospital aduda chatlabadi hospital aduda mahak asi sa ama ole haibasi makhoi loina khangkhrani haibagini. Makhoina asum lambida gari thauduna lakpa matamda police officer nupi aduga amuk thengnarami. Police officer nupi aduna Francios ki mafamda asumna hairami nahaki nasanupa asi kari problem lege haiduna officer nupi aduna hangami. Adubu Francios na officer nupi aduda asumna hairami aigi isanupa gi mafamda karisu problem leite mahak asi hui amana sikhibani haiduna hairami. Adudagi makhoina mahakpu hospital aduda pukhatpiduna army gi doctor sing aduna mangonda bandage kaya ama asokpa mafam aduda yetpirami. Aduga matang asida police officer aduna Francios ki mafamda asumna hairami makhoigi government na makhoigi damak army kaya ama suthara e haiduna hairami. Emil na mayumda halaklaba matamda mahaki asokpa mafam adubu lawthoktuna pi amagum maraina asokpa mafam aduda leammi. Emil na iskunda laaga mahakna practical tawringai matam aduda makhoina practical gi damak lab manung aduda fajinduna thamliba usi sing aduna mabu uba matamda yamna khongba aduda mahakna mafam aduda usi sing aduda lawba matamda usi sing adu tumina leikhirami. Matang asida aikhoina khangba ngammi madudi mafam asida Emil na ngangiba asi usi sing asina su khangba ngammi haibasi. Emil adu iskundagi thoklaklaba matungda turen mapal amada laami. Aduga turel aduda mahakna songthaduna nga amabu farami. Aduga mahakna fariba nga adu ahingba oina mahakna adu maksarami. Asumna mahakna tawribasing asi arapadagi nupi amana loina urami. Mafam asida nupi asina police call tawdringaigi mamangda mahak mafam asidagi senthoraklami. Aduga mahakna janganda lakpa matamda ngasaigi usek olaba mi aduga amung mafam aduda thengnarami. Mafam asida usek olaba nupa adu mahak paiba tamduna leiribani. Aduga Emil na mahakna ngasai turendagi farakpa nga adu Eagle olaba nupa adudasu khara pibirami. Matang aduda Emilda Eagle olaba nupa aduna asumna hairami ai hojik usekti ole adubu aihak paibadi ngamdri adubu aihak
पाइबा यामना हैनिंगी हाइदुना हाइरम्मी अदुगा अइना पाइबा तंबा असिदा अइगी इसा असी अदुकी मतिक सोए हाइदुना इमिलगी मफमदा हाइरम्मी अदुदगी मखा ताना इगल ओलबा नुपा अदुना इमिलगी मफमदा असुमना हाइरम्मी नाहक मफम अमा खंगब्रा करिगुम्बा अइखोइना पाइबा तंबा मतमदा करिसु सोओइदोबा मफम अमा नाहकना मफम अदु खंगगदी अइबु मफम अदुदा पुबियु हाइदुना हाइरम्मी असुमना हाइरकपा अदुदा इमिलनसु होइ हाइदुना महाकपु मफम अमदा पुदुना लाअम्मी मखोइना लाइबा मफम असी तुरेन मपाल अमा ओइरम्मी अदुदगी इमिलना तुरेल अदुदा कुमदुना मफम अदुदा इसिंग मनुंगदा लेरिबा चैतेक चैरांगसिंग अदुबु महाकना लोइना खुंगत पिरम्मी इमिलना मफम असिदा इगल ओलबा नुपा अदुबु पोरकलिबगी मरमदी करिगुम्बा महाकना पाइबा मतमदा इसिंग असिदा तारबसु करिसु सोक्तनबगी दमक्तनी नाकल अमरोमदना फ्रेंकियोना यावरिबा होटेल अदुदा सा ओलबा नुपा अमना मखोइ मयामदा एटेक तौरकलमी तौरकलिबा एटेक अदुसु फ्रेंकियोदा तौरकपा ओइरम्मी मतंग असिदा फ्रेंकियोनासु खंगबा ngамami मदुदी मखोइना लेरिबा असिदगी खरा लापना सा ओलबा मियोय अमसु लei हाइबा असि अदुबु फ्रेंकियोदा एटेक तौरिबा सा असौबसि उबदगी अरापदा लेरिबा सा अदु कीदुना मफम असिदगी चेनखिबनी हाइबसि फ्रेंकियोनासु खंगम्मी असुमना फ्रेंकियोदा सा ओलबा मियोय अदुना एटेक तौरकपा अदुदा मफम अदुदा लेरिबा कस्टमर सिंग अदु यामना किरमी असुमना लेरिङै तंजा अदुदा होटेल अदुगी मपु अदु थोलक्तुना यामना चाउरबा सा अदुदा तुमिना लेनबा लाउरमी असुमना होटेल मपु अदुना तुमिना लेनबा लाउरकपा अदुदगी फ्रेंकियोदा एटेक तौरंबा सा अदु तुमिना लेखिरमी अदुगा मफम अदुदा मखोंगदसु सियन अमा किसलमी असुमना सियन अदुना किसनबा अदुदा सा अदु जंगलोमदा चेंदबिदा कस्टमर लेरिबा अदोमदो ओइना चेंसिलगलमी मतंग अदुदा पुलिसिंग लाक्तुना सा ओलबा मियोय अदुबु मफम अदुदगी फाखिरमी अदुदगी फ्रेंकियो अमदी पुलिसिंग अदु तौदुना अतोपा सा ओलबा मियोय सिंबु फानबगी दमक जंगलोम अदुदा लाअमी मखोइना असुम जंगल मदुंग अदुदा लाक्पा मतमदा सा ओलबा मियोय सिंगदी अमता फंगमदे अदुबु फ्रेंकियोना महाकी मचानुपा इमिलगी साइकलदी मफम अदुदा फंगम्मी फ्रेंकियोना मचानुपागी साइकल अदुबु मयुमदा पुदुना हलअमी अदुगा महाकना हलकलगा बाथरूम मनुंग अदुदा चंगदुना महाकना मखुद हांबा मतमदा बाथरूम अदुदा महाकी मचानुपागी खुजिन कया अमबु कक्तुना लेरंबा अदु महाकना मफम अदुदा थेंगनरमी असिदगी खंगम्मी मदुदी महाकी मचानुपा अदु था ओलदुना महाकी खुजिनसिंग असि कक्थतुना मफम असिदा थनंबनी हाइबसी मतंग असिदगी फ्रेंकियोसना खंगमी मदुदी महाकी मचानुपा असि था ओंदुना मफम असिदगी चटख्रे हाइबसी इमिलना स्कूलदा लेबा मतमदा महाकी या अमबु तेगलाअमी असुमना महाकी मया अमा तेगलकपा अदुदा मखोइगी क्लासदा लेरिबा मियोइसिंग अदुना मंगोंदा नोक्सिनबिरमी अदुगा महाकना क्लास अदु लोइरबा मतुंगदा कॉलेजदगी हलकपा मतमदा महाकना जंगल मनुंग अदुदा लेरिबा इगल ओलबा नुपा अदुना पाइबा तमलिबा अदुगी मनाक्ता लाक्तुना महाकना पाइबा तमलिबा अदुबु महाकना येंगसिनबिरमी इगल अदुना पाइबा तंबा मतमदा सोइबा मफमसिंग अदुबुसु इमिलना बेंडेजना पिरमी इमिलना मयुमदा हलकलबा मतमदा मपागा थेंगनरमी अदुगा मपागा मखोइ अनि वारी सानरमी असुमना मपा मचा वारी सानबा अदुदा फ्रेंसियोसना मचानुपा इमिलदा महाकी खुद अदुबु उलकनबा हाइरमी मपाना हाइरकलिबा अदु इमिलना महाकी मखुद अदु उलमदे अदुदगी फ्रेंसियोसना मफम असिदा खंगमी मदुदी महाकी मचानुपा असि डायरेक्ट ओइना सा अदु ओले हाइबा असि अदुदगी फ्रेंसियोस अदु वाखन यामना नुंगाइरमदे तंजा अदुदा इमिल अदु मफम अदुदगी कन्ना चेनखिरमी अदुबु फ्रेंसियोसना मचानुपा अदुबु तानदुना मफम अदुदा फारमी इमिलना मपादा असुमना हाइरमी अइबु थादोकपियो हाइदुना अदुबु फ्रेंसियोसना मचानुपादा असुमना हाइरमी अइना नंबु कैदौनुंगदा मफम कैदसु चललोय अइना नंबु मफम कैदसु थादोओय अइ खंगी नाहक हौजिक सादा ओले हाइबा अदुबु अइना नंबु मफम कैदसु चललोय हाइदुना हाइरमी फ्रेंसियोसना मखाताना हाइरमी नाहकना कैगुंबा सादा ओलबसु नाहक अइगी इचानुपादी अदुमक ओइदुना लेगदौबा नत्रो हाइदुना इमिलगी मफमदा हाइरमी मखाताना अमुक्सु हाइरमी नाहकी नसादा लाइबा अहोंबसिंग अदु अइंगोंदा हाइरओ नाहकी नसादा लाइबा अहोंबसिंग अदु खंगलबदी नाहक करी सादा ओलकलिबनो हाइबदु अइखोइना खंगबा ngamgani हाइदुना हाइरमी अदुदगी इमिलना असुमना हाइरमी अइहाकी इसादा अहोंबा लाइबसिंग असि अराप अराप मफमसिंगदा लेरिबा साउंडसिंग असिबु अइहाकना यामना लाइना ताबा ngami अदुगा अइगी खुजिल असिसु यामना हौरकलमे हाइदुना हाइरमी मपाना असुमना अमु हाइरमी मदुदी नाहकी नसादा अहोंबा लाए हाइबसी नाहकी फ्रेंडसिंग दी खंगब्रा हाइदुना हाइरमी इमिलना कना अमतना महाकना सा ओले हाइबसी खंगदे हाइदुना मपादा हाइरमी इमिलना मपादा असुमना हंगमी मदुदी नाहकना अइबु अइगी इमागी टाइपता चेना फादुना थमगदोरिब्रा हाइदुना हाइरमी
Masagi wahang aduda Frankio ngahakti tumina lay adubu asumna khumai darkar tarabadi aina nahakpu siena faduna thamgadoribani haiduna hairammi. Mathangi sinda makhoigi hotel aduda makhoi party ama tawrammi. Party aduda Emilgi khujil aduki matik sangami. Aduda Frankiona machanupada asumna hairammi nahak karigidamak khujin asi kaktribano haiduna machanupagi mafamda ngangami. Asumna mapana ngangakpa aduda Emilna mapa aduda attack tawraklammi. Frankiona di mahaki machanupa adubu kanba pambanina mahakna kati amana Emilgi mangakta thamduna mahakpu kihan khangalaba matungda mahaki khujil adubu kaammi. Emil adu khujil adu kakpa loiraba matungda mahaki mamanabi amaga unarami. Makhoi ani asung wari sanarakba matamda makhoi ani yamna close oiraklammi. Mamanabi aduna Emilgi saru tongthoibasing aduda thengba matamda mamanabi aduna asumna hairami aisu khangi nahaki nasada laiba ahongbasing asi haiduna Emilgi mafamda hairami. Adubu aidi asumna ahongba laibasing asi karisu mawa lawde haiduna hairami. Emilgi masada asumna ahongba lae haibasi mahaki skunda taminaraba mamanabasingnasu loina khangami. Matang asida party asida lakpa makhoigi college ki mamanaba amana device amabu puthoraklami. Hairiba device asi karisu tawdaba normal oiba miyoisingdadi device asina karisu tawhalamde. Adubu sa olaba miyoisingdadi device asidagi thadorakpa makhol asi aduki matik makhoigi masada yamna hainaramde. Mamanaba aduna device adu Emilgi manakta laktuna Emilda makhol adubu tahalami. Makhol adu taba matamda Emil adu mafam aduda yamna hainaramde. Tanja aduda mamanaba aduna asumna hairami madudi nahak asi aina matam kayagi mamangdagi nahak sada ole haibasi aina khangi. Asumna tawduna device adugi makhol adu taba matamda Emil adu yamna hainaramde. Aduga mamanaba aduna mangonda khanaba kaya ama haurami. Asumna tawba aduda Emil adu khangba ngamdraduna mamanaba adugi mamaida khupakna thajilami. Emilna khupakna thaba aduda nupa adugi mamaida khujinna khotpagi maram ahum tarami. Asumna tawba asidagi mafam aduda thawdo adugi wafam adu yamna chawthoknaraklami. Miyamsing adu loina khangnarakpadagi Emil adu jangal lomda chensinkhirami. Matang aduda police singsu laami. Police sing aduna Emilbu fanabagi damak jangal lom aduda police sing adusu loina changsinkhirami. Emilgi matungda police sing aduna tanarakpa aduda ngasaigi mahaki marup igal olaba mahakna paifam pibikhiba igal olaba nupa aduna Frankiogi machanupa Emil adubu mafam aduda kanbirami. Haibadi igal olaba nupa aduna paiduna laklaga Emilna chatkadoriba lambising adubu mahakna takpirami. Asumna laktuna Emil asibu jangal amagi manungda pusinbirami. Matang asida police amadi army sing adusu mafam asida joksilaklami. Adubu Emildi matang asida turel amasu lanthoktu chatkrabani. Adubu police amadi army sing na thaurakliba gari adudi turel adubu lanthokpa ngamdraduna mafam aduda leihorami. Police sing aduna Emil amadi mahaki marup igal olaba aduna chenkhiba maikai aduda nongmai kaya ama kapsilaklami. Asumna nongmaina kapakpa aduda Emilgi mamanaba igal olaba nupa aduda nongmaina palami. Asumna nongmaina panba aduda igal olaba nupa adu mafam aduda sirami. Emil adu mafam aduda mahaki mayum oiduna leirami. Mahak chaba thakpa irujaba turelda kaya ama tawrami. Aduga mahakna turendagi irujaba loiraga karakpa matamda mahaki sarusing adu yamna ahongba kaya ama laami. Aduga mahagi body adu atopa crasher amagi mawongda olakpadawna tawrami. Emilna jangal aduda asum lakpa matamda magumna sa direct olaba miyoi kaya amabu mahakna mafam aduda thengnarami. Hairiba mafam asida mahakna mahaki mama adubusu mafam asida thengnarami. Tanja aduda mama aduna mangonda manam namba matamda matang aduda mahakna khangami madudi lakliba Emil asi mahaki machanupani haibadu mafam aduda mama aduna khangami. Emilgi mama adu wangangba ngamjadrabasu macha adubu mahakna napina saba cave amagi manungda pusinduna mahakpu mafam aduda hanjin thambirami. Asumna mahakna thammibagi maramdi mama aduna hainingiba asi mahak mafam asida leiba asina mahaki oinadi yamna khudongchaba oigani haibadu mama aduna macha aduda haininglibani. Matang asida Emilna khangami adudi miyoibasing asi mafam asida khara amana lin onba khara amana ok onba khara amana uchek onba makhan kayagi sa kaya ama mafam asida ole haibasi mahakna khangami. Mafam asida military kaya amana smoke kaya saiduna mafam asida attack tawraknabagi damak sem saba horaklami. Tanja asida sa olaba singda yamna hainadaba device adugi makhol adu mafam asida tharaklami. Device adugi makhol adu Emilsu yamna hainaramde.
Matang aduda mafam aduda leiramiba sasing adubu phaba matamda Emil-su military kangbu aduna phakirami. Chameleon onba angang adudi ugi masuga manaduna uda naptuna leikibana mafam aduda phaba ngamlamde. Pulising aduna Frankiogi masanupa Emil adubu makoina pharaba matungda city da poraklami. Frankio na pulising aduda asumna hairami madudi mahak asi aigi isanupani numidangi matamda mahak jangan manung asida sangduna mangkibani. Asumna Frankio na pulising aduda haijilibagi maramdi mahaki masanupa asi hauji faubagi oinadi mahak sa phajana ondribani. Maram asina mahakna masanupa asibu pulising asidagi kannabagi damak mahakna haijilibani. Matang aduda police officer aduna Emilgi mafamda sign tawnaba si ama pirami. Adubu Emil adu matang aduda sign tawba ngamdraduna sign tawnaba pirakliba si adubu mahakna mafam aduda subsilami. Aduga mahak yamna kanna lauraklami. Asumna Emil na tawrakliba mawong aduda police officer aduna Emilgi mafamda singnaraklami. Mahak sa olaba male haiduna mahaki wakhanda khalami. Asumna police officer aduna matang aduda Emilbu pharage haiduna tawba matam aduda Frankio na police officer adubu mafam aduda furami. Aduga mahakna si adubu mahakna oina sign tawduna mafam adudagi thoklaklami. Makoina thoklakpa matamda leiramiba pulising aduda sign tawraba si adubu utuna makoi mafam adudagi nanthoraklami. Haurakpadagi yaurakhiba police officer nupi adunadi Emil amadi Frankiogi mafamda singnarami. Adudagi military kangbu aduna makoigi matungda inaba hauраklami. Emil na mapada asumna hangami. Karigumba military kangbu asina aibu faraba matungda healthcare da thammaba matungda nahak aibu unaba lakadra haiduna mapagi mafamda Emil na hangami. Frankio na masanupagi paukhumda asumna pirami. Kaidaunungda military kangbu asina nahakpu phaba ngamoi nahaki damak ai leiribasidi haiduna mapana Emilgi mafamda hairami. Adudagi makhatana Emil na asumna mapada hairami. Aina jangal aduda satpa matamda aigi imagasu mafam aduda thengnare haiduna Frankiogi mafamda hairami. Masanupagi wadu taba matamda Frankio adu matang aduda yamna haraurami. Aduga mahakna thaurakliba gari adu jangan manunggi lambi amada thaujinduna mahak mafam amada khamami. Aduga masanupa Emilida asumna mahakna hairami. Nahaki oinadi mafam asi aduki matik sep oirani. Maram asina nahak mafam asida nungaina leiruro haiduna mapana masanupagi mafamda hairami. Asumna tawba asida Frankio di yamna haraurami maramdi government na mahaki masanupada torture tawgadawba mayam adudagi mahakna masanupabu free oina jangal asida mahaki freedom adu fangna leihanbagi damak mahakna masamatanda yamna chawthoksaba yamna harauba fawrami. Matang asi ullaba matungda yamna nungairaba movie asibu matang asida losinkhirami. Ngasigi aigi explanation asida asoi aran jawrabasu mayamda ngakpiyu haiduna haijari. Mayamna wari asibu nungaibiragadi channel asibu like, share amadi subscribe tawbiramba kawbiganu.